Irang thong matam kharadi asa udre थासिगी अनीद तत्लगा तुरेल द तासिन खिबा इरंग थोंग सिंखलगा सेमबगी ओइथोकपा लैतबगा लोइनाना मोरे लंबीगी तेंगनौपल द लैरंबा थोंग सिदोकलगा पुरक्तुना पानखटपा दुसु ओइथोकपा याबगी फिबम लैरक्तबना मतम खरदी इरंग थोंगी थोंग उखिरोइदौरी अदुमोइनमक अथुबा मतमदा लंबी फाउननाबा थबक्ति लौखलगनी हाइरी ऑफिशियल ओइद्रबसु थाजबा याबा पाउगी लिखुन नमगी मतुंगिना ngasi फाउबदा सेमगटपा लोइसिनगनी हाइना तौरंबा इरंगदा नौना पानखटनबा योटकी थोंग ओइथोकपा याबगी फिबम लैत्रे हाइरी ngasi फाउबदा इंडियन आर्मी की इंजीनियर सिंह अमदी NISIDCL ना अहिंग नुंथिन नाइदना थोंग अदु लोइसिनबा थबक लौखलखिबनी जिरी लंबी ताउबम एरिया दा लैबा योट की बेली ब्रिज अदु तत्तुना तुरेल मनुंगदा तासिनख्रबा मतुंगदा सिंखलगा सेमजिनबा होनबदा ngamdabadagi इम्फाल मोरे लंबी की तेंगनौपल दा लैबा थोंग अदु सिदोकलगा मदुगी मसाकसिंग अदुना अनौबा थोंग ओइना पानखटपा होरकपदा अमुकसु तेक्थरुबदगी सिंखत्तुना पानखटलगा गारी सिंग लानबा याहनबा कन्न होनरखिबनी Seirakshida irang thong landana Bishnupur Rengpang lambi haibadi Olka Sar Road asisu lambi sembi de haiduna Kaupum area gi jesin thingjilaktuna tangai phadana irang thong lanba yana ba kan momong da thabak lokhalkhibani Paugili khulamana phongdorokpagi matungina hanagi thong singkhalaga semba su ngamdaba amadi nauna pankhatpa thongsu mawung tasilaktabana matam kharagi oina thong singasi landana lambi phauna ba yana ba mawung da thabak lokhalagani hairi Tangai phadana lambi phauna hanaba thabak singi matang da palladuna NISIDCL gi official amana hai taubam gi irang thong leiriba mafam dagi meter kunlom haidoklaga leiba mafam amada road diversion semlaga lambi lalhanaba honaba da mai onsilagani Turel khongnung da hana semlaga achouba culvert sing tharga madugi mathakta RCC gi structure semduna athubu matamda lambi phauna hanaba honaragani haina su phongdoraki Irangi hanatagi leirakliba yotki thongsingi mahutta RCC gi thong sanaba thorang leirabasu matam khara changhigadabana anouba yotki thong ama sanaba khanaba leire hairaduna anouba yotki thong adu sanaba machaksing Kolkata dagi nauna porkadabani haina official aduna makhatana phongdoraki Panba yabadi tachraba irang thong hojik chingkhatpa yabagi thak leitabana sidoklaga oina lokhutgadawri thong aduga loinana tattuna tasinkraba trak adu chingkhattana leiribani aduga topa pawamana NIT da sathariba aranba singhi matangda mari leinaba ministry da chatlagani pandam NIT gi director na aranba kya sathariba sigi matangda clarification pira u haiduna October 22 da RTI 1 ki makhada petition ama thaki masigi paukum NIT nga si phawba piba ngamdana leiri hira masigi matangda mari leinaba ministry da chatlagani haina People's Action for National Democratic Movement pandam gi serol amana hai serol asna hai Manipur miyam nadi NIT asi thak wangna khalli adubu manungdadi til changle hojik director oiriba Professor Gautam Sutradharna laktringida NIT Manipur All India ranking da 87 gi manungda salami adubu mahakna 2018 gi April 19 dagi director oina thaupuraba matungda ngasi 158 rank ta haithakre director asigi dictator gi thong chatharakpa sina NIT asi nongmagi lekha tarakli Pandam gi special investigation team na makhatana thijin humjin bada asoiba aranba kya leptana thengnari NIT tarai na Manipur da thamkhiba nate matamdugi government na amasung miyamna yamna wana honaduna mamai thangda ngasigi langol gi complex asida thamkhibani masibu mapan gi mi amakhakna muthatna bo honari wasi matam chana thinghuwa mathau tare 2018 da NIT Manipur gi faculty khara launabagi DPC asi Kolkata da pangtholagani tabada local candidate amasung miyamna yaroi masagi campus ta pangthu haiduna irang thoki director asi ayamba matamda Manipur da leite thamagi manungda numit 15 ni phana office ka de pandamna thijinbada Ministry of Human Resource Development Department of Higher Education New Delhi na sahi asigi me 18 da kari maramgi sahi asigi mas manga dagi me phawba headquarter thadoklibano haina hangduna explanation call letter ama tharaki madugi reply oina Professor Gautam Sutradharna sahi asigi me ani da thakiba letter aduda pendraduna MISRD gi Additional Director General na sahi asigi July 15 da amohanna tawdanaba warning pirakhrabani haiba si khangmangamle Director na mathaudo pungning changdaba asina NIT asi sidharakle sahi asigi October 12 dagi out of station oikhibana ngasi phawba halaktri tangai phadraba miscellaneous expenditure sanction tawbina ba leitabana office pumba pumsi sibagi phibam da leire mari leinaba ministry na warning kya piraklaba phawbada thausa wasadana leiri ayamba faculty amasung ministerial staff asi contract basis ta hapsilli
vacant post kaya regular DPC tawraga hapsilu haina sanction tawraklaba phawbuda tawde amaromda director asina favoritism nepotism amasung corruption gi thabak chathari registrar amasung assistant registrar post asi in charge oina sahi kya gi mamangdagi puhanduna laglibani PhD oidaba subnagi MTech amabu lecturer oina hek hapsilakpaga director nabu yarabadi PhD degree paidraba phawbuda regular course coordinator oina natraga instructor oina MTech ki class phawba takhali matik chaba professor amasung associate professor leina director ga yanaba associate professor amada din ani gi pham paihali 2018 da account officer khara launaba advertisement thokre adubu ngasi phawba DBC tawkhidre amaromda account assistant oina mi ama contract basis da 2019 da hapsilaki formal DBC pangthokhiba leite adubu hojikti director na sanbadagi accountant oina pham paihenkhre satliba academic session 2020-2021 gi oina MTech ki admission amasung PhD course ki matik chaba candidate khanbada aranba kya sathare asigumba aranba tawre haiba khanglaba phawbuda director na tumina laisili achumba pamlabasu faculty singna director gi mayokta lepa ngamdabana upai leitana tumina leibatai asugumba aranba kya asigi matangda clarification pibira u haiduna pandamna haukiba October 23 da RTI Act ki makhada petition ama thagi adubu ngasi phawba reply piba ngamdana leiri iramasigi matangda pandamna mari leinaba ministry da chalagani NIT da director asina sathariba aranba singa sina maram oiduna director asi tamthokhiba miyamna pamnare mahati mahut sinba ngamba manipuri macha qualified oiba candidate kayamuk leiri matik chaba local candidate amada sinaduna NIT manipur kalhusi haina pumnamaki pukning singsilli hairi aduga topa paw amana karigi ADC matam sangdokkadaribano Autonomous District Council ADC taruk kitam sangdok naba member singna kanna lengak ta taksiliba si saukhat thaurangi thadarak pa senpham khara lehuba du kaithoklaga lana hayat nabara haibagi wahang thorakle haina tribal mahiroi lub all tribal student union manipur achumna phongdokre Imphal gi singmeirong da leiba adim jati shiksha ashram complex manung da leiba achumgi office ta ngarang nungthil pawgi mifam amada lup asigi finance secretary kakai singsitna mathaki wafam asi phongdokloduna mahakna hai hokhiba sahi manga asigi manungda central amadi state government ani mangna ADC taruk asigi khuthangda singda saukhat thorangi thabak paikhatnaba lupa crore kayana khujing oiba senpham sing thadaraki adubu thabak oina pangthokpa amadi miyamda yohunbagi matangdadi yamna ningba kainingai oiri madudi subnatagi thabak khara natana yamadi masak phawba uba phangdri haina mahakna makha taaki amarom da sahi sigi me thada hojik leiriba ADC asigi matam loikhre Manipur Legislative Assembly ki Hill Area Committee ki recommendation matung ina State Cabinet na ADC ki matamasi June dagi November phawba sangdokre achumna yaning daba phana leirbasu COVID-19 license ki yenglaga masi phawbudi kaide haina khalaga tumina leiki adubu ADC member ayamba makhogi tamasi atopa tha taruk amaga sangdoknaba lengak ta taksin bagi paw aikhoida laki masigi mayokta achumna khongpham chena leptuna lagli amadi government ka wari sanabada sangdok loi haibagi thajaba leibadagi khongjang handoktuna leibani laglibo wafamdi achumna kupna thiga charubada ADC da chawkhat thaurangi thadarak palupa crore kayana khujing oiba senpham kaithoktana leiri amadi ahangba pham satret ka humdra taruklom mention ga dabawani tamgi matam sangdokna bataksiliba si kaitho hogdaba senpham sing adu lawthoklaga sayen ngayen tawnabara haibagi singnaba poi haina su kakaina panki Mahang makata na hai kumja 2016 gi March 26 da thokpa government ki order amana taramari suba finance commission gi makhata punna lupa crore 143.77 thadarakhi hariba senpham asigi manungda ADC Surachanpur da lupa crore 28.98 Tamenglong da lupa crore 14.99 Senapati da lupa crore 30.27 Kangpokpi Sadar Hills da lupa crore 20.44 Ukhrulda lupa crore 19.53 aduga Sandelda lupa crore 15.26 kaithokre apunba senpham lupa crore 129.39 lemli mamang sahi gi August 28 su ahum suba state finance commission gi makhada lupa crore 46.36 ki work proposal pirakhi masigi manungda ADC Surachanpur da lupa crore tara Tamenglong da lupa crore 5.76 Sandelda lupa crore 5.18 Ukhrul da lupa crore 7.18 Kangpokpi da lupa crore 7.09 aduga Senapati da lupa crore 10.95 ni punmagasigi mathakta sahi asigi August 19 da
तरामंगा सूब फाइनेंस कमीशन पुनः लुपा करोड़ चामरोम एडीसी तरुक असिदा थादनबा थौरांग तौबगी मनुंगदा लुपा करोड़ 25.70 रोमदी कायथोखरे लाक्लिबा वाहंगदी हाइरिबा सेनफमसिंग असि कदाइदा चटखिरबगे हाइबा असिनी लाइरबा अमदि सोथरबा चिंगी डिस्ट्रिक्ट सिंगदा लैबा मियामगी दमक्ता सेनफमसिंग असिगा चानाबा थबक अयाम्बना मसक उबा फंगद्रे एडीसी मेंबर खरगी इम्फालदा नत्रगा डिस्ट्रिक्ट हेडक्वार्टर्स दा लैबा मयुम वांखतनबरा हाइबा असिसु नैनबा याय हाइना ककाइना फोंदोकी अचुंगी वाहंसिंग असिगी पाउखुम एडीसी मेंबरसिंग अमदि मरी लेनबा लेंगाक लोइसंगना पिफम थोई चौखत थौरांगी थादरकपा सेनफमसिंग मतौ करमना सिजिनकी हाइबगी मतंगदा कुपना थिगतपिउ अमदि व्हाइट पेपर अमा पुथोउ हाइनसु महाकना मखा ताखी अरोबदा पाउपिलाई न्यूज रीडर की वीडियो बु यंगबिरिबा खुदिंगमकपु थागतचरी।